Loilam Sandokpa Indiana Namthak Toraga Nam Haduna Loshin Kiba Kanglei Miam gi Mangkraba Ning Tamba Amuk Hanna Hanjil Handuna Lamdam Sigi Miam da Ning Tamba Stokatpa Amasung Manaba Kunai Ama Pinabagi Damak Ning Hanaba Laitana Ning Tam Yawol Lanteng Chatariba People's Revolutionary Party of Kanglei Pak Pripaki Nimfunipan Suba Mapokumon Tharam Lakpada Ningtam Yawol Lanteng da Tawaina Pontapi Kraba Thoba Athobi Singi Mafamda Pripakna Yawol gi Kai Khumnaba Ulakli Yawol Lufasina Thadorokpa Chirolama da Makatana Haikibada Kanglei Paki Lengak Lon gi Asingba Puwari gi Masaksi Yana Ningai Leitana Ningtamba Levakama Oina Chai Lising Kaya Palaki Habasina Oiri Sumnatagi Awagi Makada Chai Taret Laikiba Amasung British ki Makada Tangkai Mika Pon Kiba Adu Natana Listang Sina Kanglei Pak Ning Tamduna Lakli Kumsing Lising Amaga Chama Panifutareki Augustara Marida British Tagi Kanglei Pak Ning Tamki Sahi Simak Tada Kanglei Pak Masagi Ching Tamgi Akhang Ahime Amna Pullaga Manipur State Constitution Act MSCA 1947 Semzaduna 1948 ki July da Adult Franchise Yumfam Oiraga Mikhal Tauduna Mihut Yankai Humdoi Kanduna Democracy Chatpa Levak Ama Lingduna Ningthauna Constitutional Monarch Oiki Mihut Yankai Humdoi Asigi Manungda Chingi Mihut Taranipan Maite Pangal Ahumni Masi Asingba Lengaki Puwarini Adubo Lisingamaga Chamapan Nifu Mapangi September Kunmathoida Indiana International Law UN Charter Vienna Convention on the Law of Treaties VCLT 1969 Indian Independence Act IIA 1947 Manipur State Constitution Act MSCA 1947 की provisions सिंह थुगाइदुना सिलोंग द मखोइना सेम सादुना पुरकपा merger agreement नमदुना खुयेक पिहल्लगा चैदुमा की अक्टोबर 15 दा इंडियाना लौसिन खिबदगी मसागी लेंगा की महाव खंगबा होबगी खोंगचतु लोइसिन की इंडिया की Parliament December Kuntra 1971 the same kiba the Northeastern Areas Reorganization Act 1971 gi matung inna Kanglei Pak na 1972 gi January kunmathoida statehood phangzarabasu Kanglei Pak ta Article 371C chanabana maram oiduna afa apunba kaya leiki Kanglei Pak mapung faba state ama khak oikide Article 371C habasi mapung faba state ama natte habi khudamni full-fledged state ama oibagi yamna mating laiba Legislative Assembly ama haibasi Article 371C na thingduna thambadagi Kanglei Pak na mapung faba legislative, executive amasung political power sizinaba ngamkide masina maram oijuna ekhoi karamna sakhotkadagi haibagi wafam singa si fawba ekhoi masel ning tamna khana mina duna laptop chanabagi tanja adu Indiana matuna lakli hauzik amuk ing tapa puraknaba khongthangda buffer zone semle habagi wahantok karino handaki wathoksi Indiana insillaga yel haungai Kanglei Pak sagalakpada yauraktaba punna hingminnaba haitaba maribak nungsiba karino khangdaba khuzok amana khabai khara sabani idea of Kanglei Pak haibasi Singtam ani asi setoknaba yade haibani chingtam setoknaba yade haibasi lamdukhak nate chingtam gi yalhomi miyamsu sithadana yauribani idea of Kanglei Pak asida Kanglei Pak ta khundaminariba Furupcha Singi Tana Thana Daba Apunba Puwari Lanmitlon Amasung Lengak Longi Saktam Ama Sagon Naduna Chatli Masi Semzin Sazinba Panghai Haiba Pangi Isinbasu Nate Lamdam Sigi Amadi Malemgi Miyamna Yanaraba Document Ni Haiba Wafam Thamlakli Aroi Bedaning Tam Yawol Lantinga Sigi Damag Yeknabagi Kaisum Sangda Fadok Oijina Awasaina Kangliba Hagsangi Fibam Amasung Matam Natangai Fadana Party dagi pothakraba singamadi party buluching lamba ahal laman khudingmakki mafamda ningtam yawolgi yaifa pauzal piduna yawolgi ikai khumnaba ulakli